Kurumjari Image TV Mideng Tabiriba Singbu Menden Nomai Themna Taramna Oksari Asinung Tilgi Pau Pizari Indira Gandhi National Open University IGNOU New Delhi gi Pro Vice Chancellor Professor Kiran Hazarikana Khongnang Thaba University Digital Multimedia Center ama hangdokre amadi implementation of NEP 2020 Way Forward haiba hiramda nomagi oiba workshop amasu hongdokre Imphal East District ki Khurai Konsam Lekai da leiba Khongnang Thaba University na sinduna University asida ngasi hangdokliba Digital Multimedia Center asigi matangda University asigi Vice Chancellor Professor N Joy Kumar Singh na hai University asi lamdam asida leiba University singdagi top pa amadi lingkhatpani maruoina India amadi India ki North East singa South East Asia ga leinariba mari asi khara hena focus piduna Hawrakliba younger generation singda ikoiga Southeast Asia ki tongan ba leinanaba mari masing khanghananaba pandam amasu yauri loinana ngasi hangliba Digital Multimedia Center asigi kuthangda Southeast Asia ki tongan mafamdagi University asida lakpa ngamdrabasu digital connectivity gi kuthangda class na chingba pangthoktuna idea sing exchange taunabagi kudongsaba pinanabagi pandamdani University asida ikui dabagdagi matamda lamdam asida fangliba medicinal plants sing asigi research taunanaba amadi academic section namasu hangdoknaba thaurang taure University asigi permanent campus sananaba afam khandoktuna leire hojik lamdam asida oiriba fibam asina semgat sagatpagi thabakta khudongcha daba ama oibana temporary campus asida makhatana academic ki oiba thabak thauram Pangthok Kibani Loinana Nasidagi University Asida Department Taruki Postgraduate Course Hangdok Le Hanana Mafam Asida PhD Program Hangkre Loinana Tongan ba Lecture Series na Chingba Kaya Piduna University Asibu Miyam na Pamliba Dumak Oinana ba Honari Pongdoki Permanent campus ki area akoi khanbalore and more than about some 100 acre ilam akoi phagba and we are going to start very soon Ajiki level problem is number of borga akoida immediately start talking on the report adra koina without any help from any financial agencies akoi university se likhatabagi kodi abadam amagi bakada hona jabani and I hope akoi Manipur gi praja singna de maroida kodi people system Manipur gi interest khandi lagadi susu soibna akoi Manipur Khongnang Thaba University se akoi na apambagi direction da koina Susu yobong ang gani hagi thaja wabu yorona ngasidi ya pwede masi start dong. Paliba lengak asina santi oire haina lauthong liba si santi oregadi relief camp ta mi leifam thokpra santi haiba sidi magi mayum da sanglaga leiraba normal life ta leiraba matam da santi leiba kawi kapnaba khitang leplaga santi oire na lauthok liba sarkar se mapung fa da sarkar ni haina amkil gi president ima lorembam nganbi na phongdorakli Bisnupurda Paumistinga Unaba Amada Imangan Bina Makata Hai May Humdagi Toroliva Irang Asida Mayum Makai May Sakuna Tawai the Hinglabadi Kanduna Karimata Yaudana Selak Liba Singda Mina Apibakara Sarkarna Apibakara Saraga Hingo Haidana Tadok Liba Ase Tataret Surak Labani Tataret Manglakpa Sina Sarkari Aswaiba Dum Ure Relief Camp ta Liba Sing Amadi Relief Camp ta Mayam Senariba Mayam Gidama Chen song duna thabak tawriba singda santi oiragadi karigidamakta matam manghanbiribano mayum makai leijadraba mafi marol ani suna yaujadraba chanaba leijadraba lowlokpa yadraba mioi singi yenglaga athubada lengangna supham nompham pibiyu relief camp ta leiriba sing athubada mayumda hanjil hanbiyu angang sing lairik laisu mapung phana tamhanbiyu santi nena panglau da laubana di oiba yaroi mi khara faraga hekhatpa satra khara faraga hekhatpa langdam asida Manipur Sarkar amadi India Sarkar na kari action laukhaliba haiki mahakna makha taradun hai matam amada unava fangdaba minister yauna makok thongba officer sing hojikti mi sing unasi lako haina kauraga santi leire hairiba angakpa poi mayambu ngak senaba amadi low lokpagi ngak nabani haina thajilakliba sifai singna
ꯂꯥꯟꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯈꯣꯏꯗ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯔꯗꯔ ꯐꯪꯗꯦ ꯑꯗꯨꯅ ꯀꯥꯞꯄ ꯉꯝꯗꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯝꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯔꯗꯔ ꯐꯪꯕꯅꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯐꯥꯔꯒ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯡ ꯇꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯎꯅꯕ ꯍꯣꯠꯅꯔꯛꯄ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯅꯝꯊꯥꯛꯀꯤ ꯄꯣꯂꯤꯁꯤ ꯌꯥꯅꯤꯡꯗꯦ ꯆꯤꯟ ꯀꯨꯀꯤ ꯇꯥꯟꯊꯣꯛꯄ ꯉꯝꯗꯕ ꯁꯨ ꯀꯨꯀꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯊꯥꯖꯕ ꯉꯝꯗꯦ ꯅꯤꯡꯉꯣꯜꯁꯤꯡꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯦꯞꯂꯒ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯂꯤꯕ ꯑꯁꯤ ꯈꯪꯅ ꯂꯩꯉꯥꯛꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯨ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯨ ꯑꯩꯈꯣꯏ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯁꯔꯨꯛ ꯌꯥꯁꯤ ꯁꯥꯟꯇꯤ ꯂꯩꯅ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯃꯥ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯀꯥꯞꯅꯕ ꯈꯤꯇꯪ ꯂꯦꯞꯄꯒ ꯁꯥꯟꯇꯤ ꯑꯣꯏꯔꯦꯅ ꯂꯥꯎꯊꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯁꯔꯀꯥꯔꯁꯦ ꯃꯁꯤ ꯃꯄꯨꯡ ꯐꯥꯗꯕ ꯁꯔꯀꯥꯔ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ मागी मयुम मकई मई चाकना मफी मरोन अमा भाव यावदगै थोगलए अदुगा मीना अपीब खरा सरकारना पीब खरा चारगा हिंगु हाइदना थादु इबा अदुगा मखोई सिंसी था मंगा तरुक सुजले मथंगी कन्ना डिसेंबर की तांग अहुमदा था तरेट मपुंग फागदोरिबनी मसीगी सिदा था तरेट मांगहलगा थम्मिबसे मियोइबगी पुंसीसी मतमदी यामना अदुकी मतिक चेक्शन सिजिनगदबनी मिकुप अमा मांगहनबदा अदुकी मतिक मांगे हाइदना अखंग अहेना अदुगा लाइरिक हैरबा अदुगा अखंग है मयाम अमना हाइरिबसिदा था तरेट निपान मांगहलकपा हाइबसे मसी सरकारगी असोइबदो अदुम उरे हाइबदुनी Indigenous Tribal Leaders Forum ITLF Kowal Loop Amana Center na Yadrabasu Separate Administration Self Government Ama Linglagani Haina Fongdorak Liwa Wafum Asi Legal Amadi Constitution Basis Yaw the Bangma Company Masigi Mayokta Legal Action Lowragani Haina Lingaki Wangang Loy Amadi Education Minister T.H. Basantana Fongdo Kre Ngarang Numidang DIPR gi auditorium da pangthokpa paumisinga unabada mahakna hai ITLF na Fongdorak liba wafam asigi matangda ruling legislative singi oiba mifam ama pangthokpaga loinana hairiba wafam asi akanma mawongda condemn tawi irresponsible oiba wafam asina hauzik leiriba leibaki law and order gi fibam asida hena soksiningai oiba statement amakhak oi maram asina hairiba statement asibu thokliba ITLF amadi concern mioi singi mathakta laingangna akanba action lowgani fongdokhi ITLF na pigiba statement around pigi say na legal amasung constitutional basis yaw statement amoy se yana na tanje masigi statement se yamna irresponsible oiba statement ni aduga loina अखोगी हुजिक लैबा लॉ एंड ऑर्डर स्टेट ओइबसी अमुका हेना अखोगी सोचनबा अदुगुंबा मोटिवेटेड अगर स्टेटमेंट अमनि हेना थमजगे अखोगी रूलिंग लेजिस्लेटर्स नसिनी मीटिंग अमा कोई तारीख 12 नवंबर 2023 दा कोई थमग मसी आया पुन्ना यूनानिमसली कंडेम द स्टेटमेंट ऑफ ITLF अदुगा वेना appropriate legal action legal action the government na amasung authority concerned na ITLF against ITLF people so must take a be very against that action lowering action Nakalama Romda Huzi class 11 gi history of Manipur haiba lairikta objectionable oiba yawba thengnarakpagi matangda paumising na hangbo ahangda minister na hairiba lairik asi private mioi ani na irambani 2013 dagi sannarakpa lairik amani adubu BJP gi sarkar asi lakpadagi mamang sahida council gi anoba chairman ama hapaga loinana textbook review committee semduna Professor N. Joy Kumar na chairman oiduna August 2023 dagi committee channaba hobaga loinana hanagi lairik asida objectionable oiba yauriba sing adu factual oiba committee asina kupna nainaraba matungda nauna semdoklaba lairik ama fongle hairiba lairik asi sahi asidagi channaba hobaga loinana hanagi lairik adu chatnara roi loinana mamangi lairik iramliba private mioi ani gi mathakta action launaba yengsinba hore haina fongdokhi Chairman na
conductor magi committee se with effect from August 2023 dagi chanaba hore si committee se chanaba matunga si anu bulai phong si chanaba hore aduna hanagi huji controversial oiba sagi hariba textbook se wanya sigumba objectionable oiba khara yawi hai se masi channa dre tamna dre with effect from 2023 dagi anu bulai se si dagi sumba tamna koi factually correct oiba committee na phajana examine toroga adugumba लाइक अमनी है ना इन्हें हम जगह ना सिगी लाइक चना दरे साइगी हाई रिवा लाइक अमा हान चना रमसे सिगी चना ही दरे कुछ अनोखा लाइक चना है ना कुछ चीज़ है ये अदुना कोई न्यू any sort of historical factually incorrect वैसे कोई हाई रिवा टेक्सो कम्युनिटी ना रिव्यू तो होगा सैंपल होगा जी अजना कोई अनाज सिंधा factually correct होता तंगीवा हो रहा है इसमें आने हम Paumi Singa Unaba Duda Hill Area Committee Chairman Dinganglung Gangmai Saruyaki. Thokliba Lan Sinamaram Oiraga Sero Madi Napatagi Mayum Makai Maina Tumna Saki Badagi Lanjena Duna Wangu Lifeform Upper Primary School the Changzafam Lauduna Ladiba in Maths Dangasi Haukiba Chahi 2022 da Junior Mr. World title Fonglakraba Singkhaingan Ba Athopamna Tengbang Potlam Sing Kusin Kre. Ningsing Bayai, Singkhaingan Ba Athopamna Junior Mr. Manipur 2022 title Lamadi Junior Mr. India 2021 gi title Supang Kravani. Ngarang November 13 ki ayuk pung nipan lom tabada more dagi kilometer kun lom satlaga laiba Tengnopal district ki Narum amasung Sailol khul ani gi marakta PLA gi akhanna kangbu amaga Assam Rifles ga khut thongna kre khut thongna ba aduda Assam Rifles gi miwai khara sokan ki haina Revolutionary People's Funds RPF ki Assistant Secretary Publicity na thorak pasterol amana phongdorakli cherol asina makha ta ki bada PLA gi akhanna kangbu asina kanglu khuding mak nungsi chanana ingna sikna khundami naramba hujikna yekna ba India na kanglu amaga nungsi na handana ba yengthina hanna ba selliba thausilna nakpak tabadagi khana chainaba thokpadagi lanjena kibana maram oiraga khuntak lan sibagi masak oiraba moreda chatpa yengsin khongsat amada amagi lambi da Assam Rifles ki kangbu thengna badagi khut thokna ki ngasidi moreda India ki loilam mara chetsin hannaba matanga chunaraba technology kaya yauraba ki location point KLP semgatuna more asi mayang lanmina pungkwai koisillaba mafam amani masida khundaminariba mioi khara asibu nungsi chanana leimina hanbagi mahutta amada tongsinduna nakpak tahanduna hana sunahali RPF amasung masigi lanmi sanglup PLA na iramdamda khundaminariba isilinaw singi marakta yeknaba Indiana khaibung tanaba siliba thausil thorangbu mamu yaithekhtuna kanglup khudingmak nungsi sanana khundahan bahaibasi tawfadraba thodangni hairi matang sidang sinung thili pau pizaba loizare image tv mi yeng tabir basingbu amukan na khurumjare